Arambai Tengolda Lokalakliba Kongtang asi Saugaladuna, Singzamay Chinga Matake, Ima Ibil Singna, Indo Burma Roadke, Singzamay Tokjom Lekai Mapada Lambi Tatuna, Lambi the Lakpa Gari Singh, Infal Turel Turban Lom the Turan K. Lambi Tingba Aduda Sarugyaki, Maibam Babita Kobe, Merapai Amana High. Housing Togliba Irang Asida Lengaki Luchimba Singna, 2 million nation Kiba Asida, Manipur Kangani Haina, Tongtorakliba Ita Singna, Nasi Lokalaliba Kongtang ase, Mama Ama Oina Sogat Patolak Pane. Miyangwi awat apa amadi miyang ngak senaba miyangwi mute oina thagat ki bandu chingba singna makha na 2 million nation duna tofom thokpa thabak taraktrabade makha na khongjang kya changsilakani hainaso bahna makha na phongdoke Leibasi ki oina ichajing da tori sinda khoi support tawjabo oina khoi ngaksari ni ngasi khoi tawjaise ado ngasi gi da khoi na tangdang ba sop chabi ma khoi mama oina ichagi da muta khoi mateng pang khoi thoksari bani husik se aduna ichajing gi pau se taraga mama khoi su ichajing gi matung inge na mama khoi na lepsari ichajing da tori sinda moi ju chap chap phire ma lohon ninge sida kai gum lorok taraga di leiba ki phamnai bani su khallaroi khoi na praja amana oiba khoi na moi thagat pani haibadi moi da khoi na haining da moi na khoi da muta tawba ngamdre husi phawda moi ta sengna tawba ngamdre na haire ngamdrabani na khoi da sinabiro na icha gaina haire se sida khoi na support tawrne icha jingda